I am Mukramzari to Nagripas Impact News ni Raj Nongthombam Manung HUTNA hari ba 360-degree analysis of news and events ta mayam butram nokchari. Ngasi dagi lenga ki instruction ki matungina class 1 dagi 8 fawb gi manung daliba mahiroi sing gi damakta normal classes hawdong no ba khangalapagi matungina classes sing hari school sing hangna khre mahiroi mayam harau harau na school sing da langna khibagi pau sing lere, but at the same time hari ba school sing asida ayam school sing hai tare ko impact news na survey am sa ru matam sida mahiroi di lagba targa su mahiroi si magi legada normal strength gi yamna masing hanthana hai tare 50% phobu yog da adu gi makhada 10% 20% ki chang da mahiroi sing lak lamba school sing na ayam thengnarakpa adu school khara da di adu mag yamna mahiroi sing marang kaina lakpu sa mak yauri adu hoju phobu sida mahiroi sing si ningthina lakpa gi mamita dre aduna anak pa hai gadra koi valley gi area sing asida Lady school sing asida relatively kitang safer oiba relatively so asida irang no make caption menusing bagi pause later banina so asida mahiroi sing yam lakana khana ramane du so so lakta na maram oraga kitang laptop ki mafum dadi aduga kitang mayam na mi paina ba district sing natraga mafum sing dadi mahiroi sing asi full strength da lakpa ngam gadoribra even full strength natra bauda ningthi na mahiroi sing laga mai tambangam gadoribra tam gadoribra aduga mama mapa sing na sumacha sing adu hadi class 1 dagin 8 fu have see adum pickly ba anga ngakta ni have tare makoi bu school da thaba matam da makoi da confidence leibra kasu toroi habagi wakhalon se makoi da power da habagi wakum sing mam lai sing harab da mahiroi sing amadi parents sing ase ma pa oibe sing ase school da angang sing thana gi da makta hojik lai ri situation asida amid the current crisis angang sing si thana gi da makta ready oirabra habagi wahang lai natraga oidribra habagi wahang se lai wahang sig matang sida khana ne no dang tang se impact news ki Manung HUTNA ki tharam election delivery basi joining us tonight on Manung HUTNA United Association of Recognized Schools of Manipur. The President Oja Laishram Joy Khuman ni hamta Oja Joy bataram nokcheri. Welcome to the show. Appreciate you joining. Also joining us Democratic Student Alliance of Manipur DESAM ki President Leishangthem Lamyanba busu taram nokcheri. Welcome to the show. Appreciate you joining too. Ahan basi ai Oja Joy degi lakchagi Oja Joy